Angang menu. I need Thangjing logo and the one. Any caption crazy. Aku peruna breakfast tahu lor pada di nangre ice cream cara si, ayah ada ngarang ice cream tu yang bina nasi. Amni pamnya khazana. Nang sunung khakwa kariga akan tahu dah bo. Cepat. Lor kian tu lah tu. Mana? Terus nasi macam kita thamgai ni, cuma thamam mani hing dah barat sih. Aduh, isi nggak boleh kena kau sih lupa ke hanggap tu di jalan ke sih, nak nanti orang mana, ada mau tiap rumah tak? Dah lihat tak? Sih, kau perlu tinggal. Nungsa, ngasih nungsa itu thok deh. Aina ngasih di nungsa itu thok deh, masih saya barab se nungsa apa macam tu, cuba ke hawa tu betul. Nungsa itu thok deh, bah, duga body susiem kaya nak kan, tak boleh duga nungsa se macam thok deh, apa nak kau? Aku. Ngai berdoa dengan ngai besar. Tahu yang mai pada tu. Lalu sih lo. Si semai tu. Ya, deh. Aku pun pada nak lupa lagi ya. Saya buat nonton ni. Oh, ising mahi tu ada. Ini kai butang lagi gua, agak lagi ada. Wow, this is loud. Wow, this one. हम सही थी लाइक हम जाने एकदम चॉकलेट जैसा कुछ तो लगता था यार। वही साफ ngam ngera. Jangan mari yang tu. खा सकता हूँ साथ से। तो फंसा था तो कितना अच्छा तो नहीं लग रहा है ना? नंगा तो वो दोनों खा रहे हैं। चॉकलेट जैसा चॉकलेट जैसा इसका जूस पी लेता हूँ मैं। Ini Thangjing logo ini tahu ni. Ini caption crazy. Baru nangan ni catu orang kan? Iki bakung kan nampi nangan ni apa ni saga ini. Kan apa sih nasi apa lah? Cuba. Kamu ni ya? नहीं एक ही मिलेगा हाँ तो kan udah tahu मेरे फ्रीजर dah tahu नहीं ये ले ऐसे bakung hujan tadi mau ais nanti lo kan cor हाँ अच्छा पड़ा baru boleh di kau ye Angang aja coba ni sih so cuping mana lo dah ni cara ai thambi orang yang cara Angang coba ni mati tak? Ini macam apa je? Is aduh macam ro Hima, asing macam ni ni. Ini macam ni sih. Kali sonu ni yang asing mana nak sing mana nak sonu yang atum bawa ha. Sini pula mau kena tu fail ni. Nungsa pada sahari di kam nungai tu nung naja. Pada nang ngasi, ay budi tahu suru besar budi saya ba. Budi tu pun macam mana? Sudah thambagi yung ni, sudah thambagi isi kan, ay na barab sa doon sila क्या thambagi. करेगा मैं ले लूँ Yung, ay mami sara no haro baba. तो ये दो क्या करेगा As kanao din namin ko. Naro? Ayo coba ke. Apa yang buat? Watermelon flavor. बर्फ बन गया एकदम Kamu gua udah kan? Lau tu udah coba dah. दो खा सकते हैं Asal macam mana? Cai sih matu ni hone. Ay cikta kare. Ay ni cup na jawa ngam deba chocolate do sekte side ni ba. Dua macam sini ni. Mama ni line mama ndo lihat na lei ba. Barab ki frame तो खराब ले रहा सार है lo बता रहा है जल्दी वहाँ पिघल जाएगा नहीं तो अब वो गिरे और डाल अरे लव हो गया
Ai ama piang di ni ama. Mai pick su pick pani. Khai pick pani ma la. Đâu? Đây chắc nó tải mà chỉ khai bộ không nè. Nang di ba. Babu chao thambi ni nang gi as mani na pakar pa. Ama nang auto du ka. Sida ma thambi ro mai do. Sitam gi he thang gi. Sis ngang ji di. Hadi si lo gi. Kamal du na. Lo. Cái đấy là liều kìa. Thế là du nang gi. Pakat na yung go. Tulang di ba? Huwag tayo later eh. Doon. Huwag siya doon eh. Jam chano pa diya. Ano siya yung? Macam mana senang gitu tahu nih. Bawa yang chano ba mo nang diya? Này. Bilkul này. Bilkul नहीं है. Boy siya no, tingin yung sa damo sa damo. Papa thấy cái liều này mình nâng điều cô. Papa có thấy cái liều này. Từ đấy mà không mà sao rồi sao? Eso lo ve por ahí. Chị ấy chặt luôn nhá. Ha đi. Không được sao nào, bảo được sao nào. Sao thua với chân đấy bây giờ. Có gì nè, sao thua với gì? Để. Thuộc tiêm mà con gì này xí mà nó đẹp ạ. Wow, hát nói số xí cái rồi. Biết cái gì vậy? Xí cái nàn thà bây anh đi tận đi chân người bà tin đi, có không mà khai mẹ chân nhỉ. Goood để không đi khai. Chú hello. Cái mắt cái sáng này này. Listit thao này. Ăn kìa. Đây thì masagi cái nuôi này giảm chủ rồi bà, có cái rong hấp này, color hấp này. Masagi food color đó hấp ta là đi ngang cái đó bà. Kamu cuci berapa pak? Kamu cuci cái gì? Khai liang thôi. Khabi. Ang kaya oh. Nahan gitu hao ba hen. Nahan gitu na sanggom na tani na dun. Nahan gi sanggom dun na hao ba hin de cái đó rồi. Agar. Chocolate ka. Phu là. Chocolate ice cream muốn get to. Anh đi cái gì nào? Nào như cháu rồi vậy? Cháu gì vậy? Ôi mà chín rượu nè. Cái bữa cháu rồi bữa mua đi khai bốc cho nên thế. Làm chả bà chả. Làm thạc lấy xem mà. Lý chú ở thùng mà lạ thì nên lý chú cái mà xem đây mà cua xin thôi cái nói to cái nè. Hảo lý chú cái số hảo vẫn lùi đến ngu rồi cơ. Lý chú này chocolate. Đây hầu gì bồi sinh thuốc nó bắt đầu cái thiên người ta. Ispe guzo. Sẽ lấy đây nó sau đó sẽ tập khai ra cái thầm mà. Aduga jenam khatang hapchalaga mamang da sodom bori haw khrabina ko adu handak ti na kaino hap rage khan ba ko morok asuba yang hanga do machu tang thijan bagi ko songo hanim bagi adu maina jenam kharatang hapaga adu maru manang kharaga duga hing kharaga hapaga adum kaino taron henam len gaina khara kare ninu ngasi dinuk sakan na sade adu aigi yanam amaga awa fadigom amaga mafam singare don sawagi esi pan gare ba ko aduna asidagi lautho gare esi gi kano se mathakta pan le anu jenam ga uti thong ge amasu napak pi kharaga awa fadigom kharaga le ini awa fadigom du kano tawre aduga aigi chale
ꯉꯁꯥꯏꯅ ꯑꯩꯅ ꯇꯛꯈꯥꯏꯅ ꯊꯝꯕ ꯃꯔꯨꯅ ꯕꯔꯞ ꯍꯥꯏꯅ ꯅꯪꯃꯟꯗꯕꯗꯨꯒꯀꯣ ꯑꯗꯨꯅ ꯑꯩꯁꯦ ꯇꯛꯈꯥꯏꯔ ꯑꯗꯨꯝ ꯊꯝꯃꯝꯃꯕ ꯑꯗꯨꯒ ꯆꯅꯝ ꯈꯛꯇꯪ ꯍꯥꯞꯆꯤꯜꯂꯒꯦ ꯍꯟꯗꯛꯇꯤ ꯑꯩꯅ ꯃꯆꯨ ꯃꯔꯥꯡ ꯍꯥꯞꯇ꯭ꯔꯦ ꯃꯔꯨ ꯃꯔꯥꯡ ꯈꯔ ꯊꯥꯎ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯨꯒ ꯍꯤꯡ ꯈꯔ ꯍꯥꯞꯆꯤꯜꯂꯒ ꯐꯖꯅ ꯅꯣꯏꯔꯒꯦ ꯑꯩꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯕꯣꯔꯤꯒ ꯅꯥꯀꯨꯞꯄꯤꯒ ꯇꯧꯔꯒ ꯆꯥꯔꯣ ꯍꯥꯏꯗꯣ ꯕꯣꯔꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦꯕꯀꯣ ꯑꯁꯤꯗꯗꯤ ꯕꯣꯔꯤꯁꯨ ꯑꯃꯨꯛ ꯊꯥꯞꯄꯦ ꯌꯣꯟꯕ ꯐꯪꯕꯗꯣꯅꯦ ꯑꯗꯨꯅ ꯏꯁꯥꯅ ꯇꯧꯔꯗꯤ ꯑꯗꯨꯝ ꯌꯥꯝꯅꯁꯨ ꯊꯣꯛꯑꯦ ꯁꯒꯣꯜ ꯍꯋꯥꯏꯁꯦ ꯂꯩꯕ ꯑꯩꯉꯣꯟꯗꯁꯨ ꯑꯗꯣ ꯑꯩ ꯍꯧꯖꯤꯛꯁꯤꯗ ꯑꯗꯨꯝ ꯃꯃꯥꯡꯗ ꯁꯦꯝꯈꯤꯕ ꯑꯗꯨꯃꯥꯏꯅ ꯕꯣꯔꯤꯁꯦ ꯁꯦꯝꯗꯣꯛꯑꯒꯦ ꯍꯟꯗꯛꯇꯤ ꯕꯣꯔꯤꯁꯦ ꯃꯁꯛ ꯈꯔ ꯐꯖꯔꯦ ꯃꯃꯥꯡꯗ ꯃꯣꯔꯣꯛ ꯑꯁꯨꯕ ꯍꯥꯞꯄꯁꯦ ꯃꯁꯛ ꯐꯖꯔꯝꯗꯦ ꯑꯗꯨꯅ ꯑꯩꯅ ꯑꯅꯤꯔꯛꯇꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗ ꯍꯥꯞꯆꯈ꯭ꯔꯕꯅꯦꯕꯀோ ꯑꯗꯣ ꯑꯗꯨꯗꯣ ꯑꯗꯨꯝ ꯌꯦꯡꯕꯤꯔꯒꯁꯨ ꯌꯥꯅꯤ ꯑꯗꯨꯝ ꯑꯩꯗꯤ ꯀꯃꯥꯏꯅ ꯁꯦꯝꯃꯤꯅꯣ ꯑꯩꯅ ꯁꯨꯝ ꯁꯝꯖꯜꯂꯦꯕ ꯉꯁꯤꯗꯤ ꯑꯩꯗꯤ ꯊꯦꯡꯁꯨ ꯊꯦꯡꯖꯜꯂꯦ ꯑꯗꯨꯅ ꯑꯩꯅ ꯑꯗꯨꯝ ꯄꯔꯞ ꯑꯗꯨꯝ ꯕꯣꯔꯤꯁꯦ ꯁꯦꯝꯖꯜꯂꯕ ꯐꯅ ꯌꯥꯝꯅ ꯊꯣꯛꯑꯦ ꯕꯣꯔꯤꯁꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯌꯥꯡꯍꯪꯒ ꯍꯥꯞꯇ꯭ꯔꯕꯅꯤꯅ ꯑꯩꯗꯤ ꯖꯤꯔꯥ ꯃꯀꯨꯞꯁꯤꯁꯨ ꯍꯥꯞꯇ꯭ꯔꯦꯕꯀꯣ ꯖꯤꯔꯥ ꯃꯄꯨꯝ ꯑꯣꯏꯅ ꯑꯩꯅ ꯑꯗꯨꯝ ꯍꯥꯞꯄꯦ ꯑꯗꯨꯅ ꯃꯁꯛꯇꯤ ꯉꯁꯤꯒꯤꯁꯤꯅ ꯑꯩꯅ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯍꯥꯏꯗꯣ ꯑꯣꯏꯔꯦ ꯕꯣꯔꯤꯁꯦ ꯆꯥꯛ ꯊꯣꯡꯕ ꯊꯦꯡꯈꯤꯕ꯭ꯔꯥ ꯀꯩꯅꯣ ꯈꯪꯗꯦ ꯑꯗꯨꯝ ꯇꯞꯂꯤ ꯇꯧꯔꯤꯉꯩꯗ ꯐꯅꯁꯨ ꯌꯥꯝꯈ꯭ꯔꯦ ꯑꯩꯅ ꯇꯤꯡꯕꯁꯦ ꯂꯤꯛꯀꯗ꯭ꯔꯥ ꯑꯩ ꯃꯃꯥꯡꯗꯁꯨ ꯁꯨꯝ ꯇꯧꯈꯤꯗꯣꯏꯅꯦ ꯑꯩꯗꯤ ꯂꯤꯛꯀꯗ꯭ꯔꯥ ꯈꯜꯂꯒ ꯐꯅ ꯌꯥꯝ ꯁꯨꯝ ꯌꯥꯝꯊꯣꯛꯈꯤꯕ ꯑꯗꯣ ꯁꯨꯝ ꯃꯆꯥ ꯁꯨꯝ ꯁꯦꯝꯕꯅꯤꯅꯅꯦ ꯑꯗꯣꯂꯣꯏꯅ ꯁꯦꯝꯗꯣꯛꯑꯒꯦ ꯂꯣꯏꯔꯦꯒꯤ ꯕꯣꯔꯤꯁꯦ ꯅꯨꯡꯁꯥꯁꯦ ꯀꯟꯅ ꯁꯥꯗꯣꯔꯛꯄ ꯇꯥꯔꯗꯤ ꯅꯨꯡꯁꯥꯗ ꯊꯝꯃꯗꯤ ꯀ꯭ꯔꯦꯝ ꯂꯥꯎꯖꯒꯗꯕ ꯁꯤꯗꯁꯨ ꯑꯗꯨꯝ ꯆꯥꯏꯅ ꯊꯝꯃꯒꯦ ꯐꯅ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯑꯗꯨ ꯀꯩꯒꯤ ꯃꯣꯇꯣꯔꯁꯤꯁꯨ ꯊꯦꯡꯅꯗꯤ ꯑꯩꯅ ꯎꯇꯤ ꯆꯥꯒꯦ ꯇꯧꯕꯀꯣ ꯅꯨꯡꯊꯤꯜ ꯃꯉꯝꯕꯅꯤꯅ ꯃꯣꯇꯣꯔꯁꯤꯁꯨ ꯊꯦꯡꯅ ꯀꯩꯅꯣ ꯇꯧꯔꯒ ꯇꯤꯡꯉꯒ ꯏꯁꯤꯡ ꯑꯁꯥꯕꯅ ꯇꯤꯡꯕꯅꯦ ꯑꯗꯨꯕꯨ ꯄꯣꯞꯇꯤ ꯄꯣꯞꯊꯣꯛꯑꯦ ꯑꯁꯤꯗꯤ ꯃꯣꯇꯣꯔ ꯑꯁꯪꯕꯒꯤ ꯎꯇꯤ ꯊꯣꯡꯉꯦ ꯑꯁꯨꯝ ꯂꯩꯅ ꯎꯇꯤ ꯊꯣꯡꯕꯒꯤ ꯂꯥꯡꯈꯠꯀꯦ ꯑꯇꯩ ꯀꯔꯤꯅꯣ ꯑꯩꯅ ꯎꯇꯤꯗ ꯍꯥꯞꯇꯣꯏꯁꯦ ꯈꯪꯗ꯭ꯔꯦ ꯁꯤꯁꯤꯗꯤ 이두 통이 이두 통 로이 온게 나 이제 이두 농사 사디 마탁시대 탐마디 아스미니타 강자가다 ꯑꯔꯦꯝꯕꯗ ꯀꯩꯅꯣ ꯇꯧꯈ꯭ꯔꯦꯅꯦ ꯑꯃꯨꯛ ꯍꯥꯞꯆꯜꯂꯒꯦ ꯁꯤꯗ ꯁꯤ ꯃꯈꯥ ꯅꯨꯡꯁꯥꯁꯤ ꯖꯥꯔꯣꯏ ꯁꯤ ꯅꯨꯡꯁꯥꯁꯤ ꯌꯥꯝ ꯀꯟꯗꯦ ꯑꯗꯨ ꯁꯤ ꯃꯈꯥꯗ ꯊꯝꯈꯤꯗꯣꯏꯅꯤ ꯆꯨꯂꯥꯒꯤꯁꯤꯒꯤ ꯃꯈꯥꯗ ꯊꯝꯕꯁꯤꯁꯨ ꯀꯩꯅꯣ ꯇꯧꯕꯅꯦꯕ ꯀꯦꯝ ꯂꯥꯎꯕꯅꯤ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯄꯨꯔꯞ ꯆꯥꯛ ꯊꯣꯡꯗꯣꯛꯅꯕ ꯇꯧꯔꯒꯦ ꯋꯥꯠꯆ ꯍꯣꯔꯦꯟ ꯑꯃꯨꯛ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯒ ꯑꯃꯨꯛ ꯀꯥꯎ ꯌꯥꯏ ꯀꯔꯤ ꯃꯇꯨꯡꯒ ꯍꯥꯞꯆꯜꯂꯗꯤ ꯍꯥꯎꯒꯗꯣꯏꯅꯤ 우티 asangba 자비로 하이버니바 아도 우티 asangba세 아코이 그야 마나 마싱들이 만남도 하이나다바 하이타레 아이디 ambo부 자데 마디 khara cha 우티 자이 아도 아이나 좀 우티 asangbai 모ong다 마나 khara 자 합잘래 이디 기타나 하빠게 호렌 소키 khara tham 우소 아디 우소가 톡라바 아스 우티 하로고 마탐 저럭트로 우소이 톡티 톡라 아니네 농장 motor asangbasina ko mangal asangbasina amba uti chadri aiti angobuduna dum masaksu phajabagi ko aidi angobuduna da dum chayaba saklo uti su hawbani ado nungdi kar mangena uti thomane dum sabu sabalak tore tan da nuk sa mun da ngi tole jam kana di thoktrasu uti maga soyabean chili amga tawge soyabean se gi fortune gi green color soyabean se khuhao tawre ngarang su alu go ngori am sati haw ado ngasi di mana su chili am chaningi haiba ko chicken tawdre chicken chili na che paneer chili na che soyabean chili oina tawsalage haw su haw ba na sigi chili kano se fortune da sang ba se am ta idea haw ba ko sigi soyabean se
ꯑꯗꯣ ꯑꯩꯅ ꯁꯦꯡꯅ ꯏꯁꯤꯡ ꯑꯁꯥꯕ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗꯀꯣ ꯏꯁꯤꯡ ꯑꯁꯥꯕꯅ ꯑꯩꯁꯦ ꯇꯤꯡꯕꯅꯦꯕ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯒ ꯑꯗꯣ ꯉꯥꯏꯍꯥꯛꯇꯪ ꯄꯣꯞꯊꯣꯔꯛꯑꯦ ꯑꯗꯨꯗ ꯁꯦꯡꯅ 3-4ꯂꯛ ꯆꯥꯝꯈ꯭ꯔ ꯃꯇꯨꯡꯗ ꯁꯤꯅ ꯑꯂꯣꯏꯕꯅꯤ ꯆꯥꯝꯃꯤꯁꯦ ꯑꯗꯨꯒ ꯁꯦꯡꯅ ꯂꯧꯈꯠꯂꯦ ꯑꯗꯨꯒ ꯏꯁꯤꯡꯁꯦ ꯃꯣꯠꯄ ꯃꯥꯟꯖꯕꯗꯅꯤꯀꯣ 3-4ꯂꯛ ꯆꯥꯝꯈ꯭ꯔꯕ ꯃꯅꯝ ꯅꯝꯃꯅꯤ ꯁꯦꯡꯅ ꯆꯥꯝꯗ꯭ꯔꯁꯨ ꯑꯗꯣ ꯁꯦꯡꯅ ꯀꯪꯅ ꯆꯥꯝꯊꯣꯛꯑꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯦ ꯑꯩꯅ ꯆꯤꯜꯂꯤꯁꯦ ꯁꯣꯌꯥꯕꯤꯟ ꯆꯤꯜꯂꯤꯁꯤꯁꯨ ꯍꯥꯎꯕꯅꯤꯀꯣ ꯃꯌꯥꯝ ꯐꯖꯅ ꯉꯧꯔꯗꯤ ꯑꯗꯣ ꯉꯁꯤꯒꯤꯁꯦ ꯑꯩ ꯍꯧꯖꯤꯛꯁꯦ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯕꯅꯦꯕ ꯍꯥꯏꯗꯤ ꯁꯤꯇꯤ ꯀꯥꯝꯕꯗꯨꯅ ꯑꯩ ꯃꯔꯛꯁꯤꯗ ꯚꯣꯏꯁ ꯑꯣꯚꯔ ꯇꯧꯁꯜꯂꯦ ꯐꯖꯅ ꯍꯥꯎꯔꯝꯃꯦ ꯆꯤꯜꯂꯤꯁꯦ ꯑꯁꯦꯡꯕ ꯀ꯭ꯔꯦꯝꯒ ꯂꯥꯎꯔꯒꯅꯦ ꯑꯗꯨꯒ ꯊꯨꯝ ꯈꯤꯇꯪ ꯍꯥꯞꯄꯦ ꯑꯩꯅ ꯖꯤꯔꯥ ꯃꯔꯨ ꯃꯔꯥꯡ ꯍꯥꯞꯄꯦ ꯃꯣꯔꯣꯛ ꯑꯁꯨꯕ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯍꯜꯗꯤ ꯈꯤꯇꯪ ꯃꯆꯨ ꯈꯔ ꯍꯥꯞꯄꯦ ꯑꯗꯨꯒ ꯌꯦꯔꯨꯝ ꯑꯃ ꯍꯣꯔꯦꯟ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯑꯩꯈꯣꯏꯒꯤ ꯀꯣꯔꯟꯐ꯭ꯂꯥꯋꯔ ꯇꯣꯂꯛꯄꯗ ꯈꯔ ꯃꯥꯒꯤ ꯅꯞꯁꯟꯅꯕꯅꯦ ꯑꯩꯅ ꯀꯩꯅꯣꯁꯦ ꯀꯣꯔꯟꯐ꯭ꯂꯥꯋꯔꯅꯦꯕꯀꯣ ꯁꯦ ꯌꯥꯝꯅꯁꯨ ꯍꯥꯞꯄ ꯅꯠꯇꯦꯗ ꯀꯣꯔꯟꯐ꯭ꯂꯥꯋꯔꯁꯤꯅ ꯍꯣꯔꯦꯟ ꯀꯦꯝ ꯂꯥꯎꯔꯒ ꯍꯥꯎꯕꯅꯦꯕ ꯆꯥꯕꯗꯅꯦ ꯑꯗꯨꯅ ꯀꯣꯔꯟꯐ꯭ꯂꯥꯋꯔ ꯈꯔꯒ ꯌꯦꯔꯨꯝꯗꯣ ꯑꯗꯨꯅ ꯑꯩꯅ ꯑꯃꯈꯛ ꯌꯦꯔꯨꯝꯗꯣ ꯍꯥꯞꯇ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯏꯗ ꯃꯁꯥꯒꯤꯁꯨ ꯁꯨꯝ ꯏꯁꯤꯡ ꯈꯔ ꯁꯨꯝ ꯊꯣꯛꯄꯅꯤꯅꯅꯦ ꯑꯗꯨ ꯌꯦꯔꯨꯝ ꯍꯥꯞꯄꯁꯤꯅ ꯍꯣꯔꯦꯟ ꯑꯗꯨꯝ ꯍꯥꯎꯕꯁꯨ ꯍꯦꯜꯂꯦꯅ ꯑꯩꯅ ꯌꯦꯔꯨꯝ ꯑꯃ ꯑꯗꯨꯝ ꯊꯨꯒꯥꯏꯔ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯐꯖꯅ ꯃꯨꯟꯅ ꯇꯣꯜꯂꯦ ꯃꯁꯥꯂꯥ ꯀꯩꯀꯩ ꯍꯥꯞꯄ ꯃꯁꯥꯂꯥ ꯍꯥꯏꯕꯨ ꯑꯗꯨꯝ ꯀꯩꯅꯣꯅꯤꯗ ꯖꯤꯔꯥꯒ ꯃꯣꯔꯣꯛꯀ ꯑꯗꯨꯒ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔꯒ ꯇꯧꯔꯒꯅꯦ ꯑꯩ ꯎꯇꯤꯁꯨ ꯁꯨꯇ ꯍꯥꯞꯆꯜꯂꯦ ꯑꯗꯨꯒ ꯂꯣꯏꯔꯦ ꯑꯗꯨꯒ ꯑꯩ ꯍꯧꯖꯤꯛ ꯁꯤꯃ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯤꯁꯦ ꯁꯦꯝꯗꯣꯛꯑꯒꯦ ꯁꯤꯒꯤꯗꯃꯛ ꯑꯩꯅ ꯀꯦꯞꯁꯤꯀꯝ ꯂꯧꯔꯦ ꯑꯗꯨꯒ ꯀꯩꯅꯣꯁꯤꯁꯨ ꯇꯤꯜꯍꯧ ꯈꯔꯒ ꯂꯧꯔꯦ ꯆꯅꯝ ꯈꯤꯇꯪꯒ ꯑꯗꯒꯤ ꯁꯤꯡꯗ ꯁꯥꯡꯅ ꯀꯛꯑꯦ ꯑꯗꯨꯒ ꯁꯤꯁꯦ ꯇꯥꯎꯊꯣꯛꯑꯒꯦ ꯑꯁꯤꯒꯤ ꯌꯥꯝ ꯀꯨꯏꯔ ꯃꯃꯥꯡꯗ ꯑꯃꯈꯛ ꯑꯩꯅ ꯍꯥꯞꯈꯤꯕꯅꯦ ꯑꯩꯗꯤ ꯆꯤꯜꯂꯤ ꯀꯩꯀꯩ ꯁꯣꯁ ꯍꯥꯞꯆꯟꯗꯕꯤꯗ ꯁꯨꯃꯥꯏꯅ ꯁꯨꯝ ꯑꯩꯗꯤ ꯑꯩꯈꯣꯏꯒꯤ ꯇꯨꯠꯄꯤꯛꯇꯨꯅ ꯇꯧꯔꯒ ꯅꯝꯃ ꯆꯥꯕꯁꯨ ꯍꯥꯎꯕꯅꯦꯕ ꯕꯣꯔꯥꯒꯤ ꯇꯥꯏꯞꯇꯅꯦ ꯑꯗꯣ ꯉꯁꯤꯗꯤ ꯑꯗꯨꯝ ꯁꯣꯁ ꯀꯩꯀꯩ ꯍꯥꯞꯆꯤꯜꯂꯒ ꯎꯇꯤꯁꯤꯒ ꯑꯗꯨം ꯍꯥꯎꯔꯅꯤ ꯀꯩꯅꯣ ꯆꯤꯜꯂꯤ ꯑꯣꯏꯅ ꯇꯧꯁꯜꯂꯒꯦ ꯑꯗꯣ ꯁꯣꯌꯥꯕꯤꯟꯅꯦꯅ ꯐꯖꯅ ꯊꯥꯎ ꯆꯨꯞꯄꯝꯕꯅꯦꯅ ꯑꯗꯨꯝ ꯈꯟꯕꯤꯒꯅꯣꯕꯀꯣ ꯃꯃꯥꯡꯗꯁꯨ ꯑꯩꯅ ꯁꯤꯒꯤ ꯕꯣꯔꯥ ꯑꯗꯨꯃꯥꯏꯅ ꯍꯧꯈꯤꯕꯗꯁꯨ ꯍꯥꯏꯖꯈꯤꯕꯅꯤ ꯑꯗꯣ ꯐꯖꯅ ꯀꯩꯅꯣ ꯆꯤꯊꯣꯛꯄꯤꯔꯒꯅꯦ ꯑꯩ ꯃꯁꯥ ꯁꯦꯡꯅꯁꯨ ꯆꯥꯝꯈ꯭ꯔꯦꯅꯀꯣ ꯑꯗꯨꯏ ꯃꯊꯛꯇ ꯑꯃꯨꯛ ꯌꯦꯔꯨꯝ ꯑꯃ ꯍꯥꯞꯄꯦ ꯑꯗꯩꯗꯤ ꯑꯩꯈꯣꯏꯒꯤ ꯀꯣꯔꯟꯐ꯭ꯂꯥꯋꯔ ꯊꯣꯠꯈꯤꯕ ꯇꯧꯕꯁꯤꯅ ꯊꯥꯎ ꯍꯦꯟꯖꯟꯅ ꯀꯩꯁꯨ ꯆꯪꯕ ꯅꯠꯇꯦꯕ ꯑꯩꯅ ꯉꯁꯥꯏ ꯍꯥꯏꯈꯤꯕꯗꯨꯒ ꯑꯗꯨꯒ ꯑꯁꯨꯝ ꯌꯥꯝꯅꯁꯨ ꯎꯕ ꯐꯪꯒꯅꯤ ꯑꯗꯣ ꯑꯩ ꯈꯔꯗꯤ ꯈꯥꯏꯗꯣꯛꯀꯅꯤ ꯊꯥꯎꯁꯦ ꯇꯥꯎꯕꯩ ꯈꯤꯇꯪ ꯌꯥꯝꯅ ꯍꯩꯈꯤꯕꯅꯦꯕ ꯑꯗꯨꯝ ꯈꯔꯗꯤ ꯌꯥꯝꯃꯦ ꯈꯥꯏꯗꯣꯛꯑꯒꯦ ꯇꯦꯡꯀꯣꯠ ꯑꯃꯗ ꯑꯗꯨꯒ ꯊꯥꯎꯗꯤ ꯆꯤꯜꯂꯤꯗꯗꯤ ꯌꯥꯝ ꯆꯤꯜꯂꯤꯗꯤ ꯊꯣꯡꯕꯗꯗꯤꯀꯣ ꯆꯤꯜꯂꯤꯒꯤ ꯑꯩꯈꯣꯏꯒꯤ ꯄꯅꯤꯔꯒꯤ ꯈꯪꯗꯦ ꯀꯩꯅꯣ ꯌꯥꯝꯅ ꯊꯥꯎ ꯌꯥꯎꯗ꯭ꯔꯁꯨ ꯌꯥꯏ ꯁꯤꯡꯁꯦ ꯑꯩꯒꯤ ꯁꯨꯃꯥꯏꯅ ꯁꯥꯡꯇꯛ ꯇꯧꯔꯒꯅ ꯍꯥꯎꯋꯦ ꯑꯗꯨꯅ ꯁꯤꯡꯁꯦ ꯁꯨꯃꯥꯏꯅ ꯁꯥꯡꯇꯛꯅ ꯀꯩꯅꯣ ꯇꯧꯔꯦ ꯉꯧꯁꯜꯂꯦ ꯍꯥꯏꯗꯤ ꯑꯍꯥꯟꯕꯁꯤ ꯍꯥꯞꯄꯤꯁꯦ ꯃꯥꯗꯤ ꯈꯤꯇꯪ ꯀꯟꯇꯛ ꯇꯧꯕꯅꯤꯅꯅꯦ ꯖꯤꯔꯥ ꯈꯤꯇꯪ ꯍꯥꯞꯆꯤꯜꯂꯒꯦ ꯑꯗꯨꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯆꯅꯝꯁꯤꯁꯨ ꯀꯛꯊꯠꯄ ꯁꯨꯃꯥꯏꯅ ꯈꯔ ꯃꯌꯥꯏꯗ ꯀꯛꯑ ꯍꯥꯞꯆꯟꯕꯅꯤ ꯑꯗꯨꯒ ꯆꯥꯎꯅ ꯉꯥꯛꯇꯪ ꯉꯧꯔꯒ ꯁꯤꯗꯤ ꯕꯔꯞ ꯑꯩꯈꯣꯏꯒꯤ ꯆꯤꯜꯂꯤꯗꯗꯤꯀꯣ ꯕꯔꯞ ꯄꯠꯊꯗ꯭ꯔꯁꯨ ꯑꯗꯨꯝ ꯌꯥꯕꯅꯤꯅ ꯀꯥꯕꯛ ꯉꯧꯔꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯩꯅ ꯁꯦꯝꯗꯣꯛꯄꯅꯦꯕ ꯀꯩꯅꯣꯁꯦ ꯀꯦꯞꯁꯤꯀꯝꯁꯤꯁꯨ ꯑꯗꯨꯒ ꯇꯤꯜꯍꯧꯁꯤꯁꯨ ꯁꯨꯃꯥꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯁꯦꯝꯗꯣꯛꯑꯦ ꯑꯗꯨꯒ ꯉꯥꯏꯍꯥꯛ ꯉꯧꯔꯒꯦ ꯌꯥꯝꯅ ꯇꯧꯕ ꯅꯠꯇꯦꯗ ꯍꯥꯏꯗꯤ ꯁꯤꯅꯁꯨ ꯂꯣꯏꯅ ꯆꯥꯛ ꯆꯥꯒꯗꯕ ꯅꯠꯇꯕꯅꯤꯅꯅꯦ ꯎꯇꯤ ꯌꯥꯎꯔꯤꯕꯅꯤ나 ꯑꯗꯨꯅ ꯈꯇꯪꯇ ꯌꯥꯝꯗꯕꯤꯗ ꯑꯗꯨꯝ ꯉꯧꯕꯅꯦꯅ ꯑꯗꯨꯒ ꯉꯥꯏꯍꯥꯛꯇꯪ ꯑꯁꯤꯗꯤ ꯌꯥꯝꯅ ꯀꯦꯞꯁꯤꯀꯝꯒꯁꯨ ꯌꯥꯝ ꯆꯤꯜꯂꯤꯗꯗꯤꯀꯣ ꯆꯤꯜꯂꯤ ꯄꯅꯤꯔ ꯈꯪꯗꯦ ꯆꯤꯜꯂꯤ ꯆꯤꯛꯀꯟ ꯈꯪꯗꯦ ꯁꯣꯌꯥꯕꯤꯟ ꯈꯪꯗꯦ ꯁꯤꯗꯗꯤ ꯌꯥꯝꯅ ꯀꯦꯞꯁꯤꯀꯝ ꯇꯤꯜꯍꯧꯒꯁꯦ ꯄꯠꯊꯒꯁꯨ ꯌꯥꯝ ꯍꯥꯎꯇꯕꯅꯦꯕ ꯀꯛ ꯂꯥꯎꯅ ꯆꯥꯕꯗꯨꯅ ꯍꯥꯎꯕꯅꯦꯕ ꯑꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯅꯣꯟꯊꯅꯕꯒꯤ ꯑꯩꯅ ꯑꯗꯨꯝ ꯊꯝꯕꯅꯤ ꯑꯗꯣ ꯊꯨꯝꯗꯤ ꯍꯥꯞꯇ꯭ꯔꯦ ꯑꯁꯤ ꯑꯩꯅ ꯒ꯭ꯔꯤꯟ ꯆꯤꯜꯂꯤ ꯁꯣꯁ ꯍꯥꯞꯄꯤꯅꯤ ꯑꯍꯥꯟꯕꯗ ꯒ꯭ꯔꯤꯟ ꯆꯤꯜꯂꯤ ꯁꯣꯁ ꯈꯔ ꯍꯥꯞꯄꯒꯦ ꯑꯗꯨꯒ ꯀꯩꯅꯣ ꯁꯣꯌꯥ ꯁꯣꯁ ꯑꯩꯒꯤ ꯁꯣꯌꯥ ꯁꯣꯁ ꯈꯤꯇꯪꯒ ꯍꯥꯞꯆꯤꯜꯂꯒ ꯈꯤꯇꯪꯒ ꯍꯥꯞꯄꯁꯨ ꯑꯩꯈꯣꯏ ꯗꯥꯔꯛ ꯁꯣꯌꯥ ꯁꯣꯁꯇꯣ ꯅꯠꯇꯕꯅꯤꯅꯀꯣ ꯈꯤꯇꯪ ꯉꯥꯡꯂꯞ ꯆꯠꯂꯦ ꯗꯥꯔꯛꯀꯤ ꯁꯣꯌꯥ ꯁꯣꯁꯇꯣ ꯍꯥꯞꯄ ꯇꯥꯔꯗꯤ ꯃꯨꯁꯟꯒꯗꯅꯦꯕ ꯈꯤꯇꯪ ꯍꯦꯛ ꯍꯥꯞꯄꯦ ꯁꯣꯁ ꯃꯌꯥꯝꯁꯤꯅ ꯊꯨꯝꯗꯤ ꯑꯗꯨꯝ ꯍꯥꯞꯇ꯭ꯔꯦ ꯑꯗꯨꯒ ꯔꯦꯗ ꯆꯤꯜꯂꯤ ꯁꯣꯁꯇꯤ ꯂꯩꯕ ꯔꯦꯗ ꯆꯤꯜꯂꯤ ꯁꯣꯁꯁꯦ ꯍꯥꯞꯇ꯭ꯔꯦ ꯑꯩꯅ ꯇꯣꯃꯦꯇꯣ ꯀꯦꯆꯞꯁꯦ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗꯨꯅꯦꯕꯀꯣ ꯁꯥꯇꯛ ꯇꯧꯕꯒꯤ ꯀꯩꯅꯣꯗꯨꯅꯦꯕ ꯇꯣꯃꯦꯇꯣ ꯁꯣꯁꯁꯦ ꯀꯔꯤꯅꯣ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯎꯅ ꯆꯤꯟꯁꯦ ꯊꯣꯛꯂꯛꯇꯕꯁꯤꯗꯅꯦ ꯁꯥꯇꯛ ꯇꯧꯕ ꯇꯣꯃꯦꯇꯣ ꯀꯦꯆꯞꯇꯨꯅꯦꯕꯀꯣ ꯑꯗꯨꯗ ꯑꯣꯏꯅ ꯍꯥꯞꯄꯦ ꯑꯗꯨꯅ ꯑꯩ ꯔꯦꯗ ꯆꯤꯜꯂꯤ ꯁꯣꯁ ꯍꯥꯞꯇ꯭ꯔꯕ ꯑꯗꯨꯒ ꯁꯤꯁꯤꯅ ꯑꯩꯅ ꯀꯣꯔꯟ ꯄꯥꯎꯗꯔꯗꯣ ꯈꯤꯇꯪ ꯏꯁꯤꯡꯗ ꯊꯤꯠꯂꯒ ꯍꯥꯞꯄꯅꯤ ꯃꯍꯤ ꯍꯥꯏꯗꯤ ꯌꯥꯝꯅ ꯃꯍꯤꯗꯤ ꯂꯥꯡꯍꯜꯂꯔꯣꯏ ꯈꯤꯇꯪ ꯃꯍꯤ ꯅꯥꯏꯅꯕ ꯑꯩꯅ ꯅꯪꯇꯛ ꯇꯧꯅꯕ ꯑꯩꯅ ꯀꯣꯔꯟ ꯄꯥꯎꯗꯔ ꯑꯗꯨꯒ ꯏꯁꯤꯡꯒ ꯊꯤꯠꯄꯅꯤ ꯑꯗꯨꯒ ꯑꯩ ꯉꯁꯥꯏ ꯉꯧꯕ ꯀꯩꯅꯣꯁꯦ ꯑꯁ ꯄꯥꯔꯨꯒ ꯃꯥꯒꯅ ꯍꯣꯟꯗꯅ ꯁꯣꯌꯥꯕꯤꯟꯁꯦ 3-4ꯃꯨꯛꯇꯤ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯣꯟꯅ ꯉꯥꯏꯍꯥꯛꯇꯪꯁꯤꯗ ꯍꯥꯎꯔꯦꯅ ꯑꯩꯅ ꯊꯣꯡꯕ ꯑꯣꯏꯔꯣꯏ ꯑꯩꯗꯅ ꯊꯥꯡꯒꯠꯅ ꯊꯝꯕ ꯑꯗꯣ
ꯐꯖꯅ ꯉꯧꯔꯦ ꯂꯣꯏꯔꯦꯗ ꯑꯩꯈꯣꯏꯒꯤ ꯆꯤꯂꯤꯁꯤꯒꯨꯝꯕꯒꯤꯁꯤꯗꯤ ꯌꯥꯝꯅ ꯀꯨꯏꯅ ꯆꯪꯗꯕꯅꯤ ꯁꯨꯝ ꯎꯇꯤꯗꯤ ꯃꯣꯇꯣꯔꯗꯣ ꯃꯨꯜꯂꯝꯗ꯭ꯔꯦ ꯃꯣꯇꯣꯔ ꯑꯁꯪꯕꯗꯣ ꯑꯗꯨꯅ ꯀꯥꯝꯕꯗ ꯈꯤꯇꯪ ꯃꯇꯝ ꯆꯪꯈ꯭ꯔꯦ ꯑꯩꯒꯤ ꯎꯇꯤꯗ ꯑꯗꯨꯒ ꯐꯖꯅ ꯍꯥꯎꯔꯝꯃꯦ ꯃꯌꯥꯝ ꯑꯩꯒꯤ ꯁꯣꯌꯥꯕꯤꯟ ꯆꯤꯂꯤꯁꯦ ꯁꯣꯌꯥꯕꯤꯟꯁꯤꯁꯨ ꯌꯥꯝ ꯁꯥꯊꯤꯅ ꯍꯥꯎꯋꯦ ꯑꯗꯨꯒ ꯁꯤꯅ ꯑꯩꯅ ꯕ꯭ꯂꯦꯛ ꯄꯦꯄꯔ ꯄꯥꯎꯗꯔ ꯈꯤꯇꯪ ꯍꯥꯞꯆꯟꯕꯅꯤ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯍꯥꯞꯄꯝꯃꯗꯤ ꯆꯞ ꯆꯥꯒꯗꯕꯀꯣ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯑꯩꯅ ꯍꯥꯞꯄꯧꯗ꯭ꯔꯦ ꯕ꯭ꯂꯦꯛ ꯄꯦꯄꯔꯁꯦ ꯑꯣꯏꯅ ꯒꯨꯔꯨꯃꯤꯁꯤ ꯄꯥꯎꯗꯔꯗꯣ ꯑꯗꯨ ꯑꯣꯏꯅ ꯈꯔ ꯍꯥꯞꯆꯟꯕꯅꯦꯅ ꯑꯗꯨꯒ ꯈꯥꯏꯔꯒ ꯂꯣꯏꯔꯦ ꯊꯨꯝꯗꯤ ꯍꯥꯞꯇ꯭ꯔꯦ ꯁꯣꯁ ꯃꯌꯥꯝꯗꯅꯦ ꯃꯌꯥꯝ ꯌꯥꯎꯔꯕꯅꯤꯅꯅꯦ ꯊꯨꯝꯒꯤ ꯁꯔꯨꯛꯁꯨ ꯌꯥꯎꯕꯅꯤꯅ ꯁꯣꯌꯥ ꯁꯣꯁꯇꯁꯨ ꯀꯩꯅꯣꯗꯁꯨ ꯂꯣꯏ ꯌꯥꯎꯔꯕꯅꯤꯅ ꯇꯣꯃꯦꯇꯣ ꯀꯦꯆꯞꯇꯁꯨ ꯂꯣꯏꯅ ꯌꯥꯎꯔꯕꯅꯤꯅ ꯑꯩꯅ ꯊꯨꯝꯗꯤ ꯍꯥꯞꯆꯟꯗ꯭ꯔꯦ ꯑꯩꯗꯤ ꯌꯥꯝꯅ ꯌꯥꯛꯄꯁꯨ ꯄꯥꯝꯗꯦꯕ ꯂꯣꯏꯔꯦ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯑꯩꯈꯣꯏꯒꯤ ꯎꯇꯤꯒ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯃꯊꯦꯜꯁꯦ ꯎꯇꯤ ꯃꯇꯝ ꯃꯍꯤ ꯅꯥꯏꯔ ꯃꯥꯜꯂꯦꯀꯣ ꯏꯇꯨ ꯍꯥꯏꯅꯤ ꯄꯔꯨꯒꯦ ꯏꯇꯨ ꯍꯥꯏꯅ ꯑꯗꯣ ꯎꯇꯤꯒ ꯁꯤꯡꯖꯨꯒ ꯀꯩꯅꯣꯒꯕꯨꯗꯤ ꯆꯥꯅꯔꯤꯅꯦ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤ ꯎꯇꯤꯅꯦ ꯑꯗꯨꯒ ꯏꯗꯤꯁꯦꯅ ꯁꯣꯌꯥꯕꯤꯟ ꯆꯤꯂꯤ ꯄꯥꯄꯔꯒ ꯀꯩꯅꯣꯒ ꯉꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯃꯊꯦꯜ ꯁꯣꯝꯗꯅ ꯏꯪꯖꯜꯂꯛꯑꯕꯅꯤꯅ ꯑꯩꯈꯣꯏ ꯕꯕꯥ ꯆꯥꯛ ꯂꯥꯝꯁꯜꯂꯛꯑ ꯃꯥꯜꯂꯦ ꯑꯃ ꯕꯣꯔꯤꯃꯨ ꯂꯣꯏꯔꯛꯄꯗ ꯁꯤꯁꯤ ꯁꯨꯝ ꯇꯧꯔꯨꯔꯕꯅꯀꯣ ꯊꯦꯡꯈ꯭ꯔꯦꯕ ꯂꯥꯝꯃꯝꯃꯅꯤ ꯂꯥꯝꯃꯦ ꯃꯊꯦꯜꯁꯨ ꯐꯔꯤꯅꯦ ꯂꯥꯝꯕ ꯂꯩꯔꯤꯁꯦ ꯍꯤꯟꯖꯥꯡꯁꯦ ꯁꯨꯝ ꯃꯆꯤꯗ ꯍꯥꯞꯄꯣꯔꯣ ꯑꯗꯨꯒ ꯇꯦꯡꯀꯣꯠ ꯍꯥꯞꯄꯧꯔꯣ ꯀꯔꯤ ꯁꯨꯝ ꯍꯩꯖꯤꯜꯂꯣ ꯑꯗꯨꯝ ꯀꯩꯝ ꯀꯥꯏꯗꯦ ꯃꯊꯛꯁꯤꯗ ꯃꯍꯤꯗꯤ ꯈꯔ ꯅꯥꯏꯔꯦ ꯑꯣꯛꯇꯔ ꯍꯥꯞꯄꯛꯀꯦ ꯑꯁ ꯂꯥꯒ ꯍꯦꯎꯔꯤꯅꯦ ꯑꯩꯈꯣꯏ ꯃꯄꯥꯁꯦ ꯑꯗꯨꯗꯤ ꯑꯗꯨꯝ ꯊꯝꯕꯤꯔꯣ ꯁ꯭ꯋꯥꯏꯗ ꯑꯩ ꯁꯨꯝ ꯇꯧꯖꯔꯒꯦ ꯑꯩ ꯈꯔ ꯊꯝꯃꯣꯏ ꯑꯗꯨꯗꯩ ꯀꯩꯅꯣ ꯁ꯭ꯇꯥꯟꯗꯩ ꯀꯌꯥ ꯀꯩꯅꯣ ꯂꯥꯛꯑꯣ ꯅꯪꯁꯨ ꯂꯥꯛꯑꯣ 이신 거로 봐. 그러니까 이두비약이야. 마우디 우디네 강가바니 그 마야 농나 바이나 마주 조카를 합쳐래 이니까 이두어야 되나 강가바니도. 그래 싸워 그래. 너 싸워 그래 해라 보네. 아이디 하이저래 매. 아이디 하이저래 매. 손으로 빠물어 씹어. 빵. 자자. 네. 자자. 더 밀어봐. 응 자. 好了，摔个这个路上摔跤摔，再多把它加给，对吧？好了。你多弄爸爸。没事，干嘛去了？好了，干嘛这位？好的。好要一根，一股不那还是不干嘛的，不如不弄一袋去了。妈不是。mới hai em giờ đi ra rồi bạn cái đi liệp bây giờ cũng như thế này quên thì là mai đây cái nòng chú cắn chú rồi mình không đi chú rồi bạn tăng tra mà đi tôi đi cái này tôi cho lui cái gì ăn như nào đấy và không chất đấy hôm nay mấy này chất đấy quên thì cái là thằng đấy thôi सोयाबीन चिली से मई तारंगी ना अच्छा हाँ हाँ ये अच्छा है ना वो खाऊंगा itu tuh kita hero babu gitu Hey Muti babu jam na sao babu Thangjing ra rồi bỏ babu camera đâu bura bura हेड नहीं दिख रहा हेड हेड नहीं दिख रहा है हेड हेड
जा जा रहा है लोग कोई वीडियो से बाय बाय Bye video của video sẽ luôn nhé. बाय बाय Chúng ta video sẽ thấy này gì bye bye. thôi là còn kìa đi hai bữa không nghỉ mà Thằng nhìn thấy rồi này bye hả tao bye बाय